Hauzik iram damasida tamthiraba laina laisat asi sandorokpagi phibam nongmagi lusilakli quarantine center singda literal transmission leibagi mawong miyamna khangnakhre jiribam amadi thawalda local transmission leire masi community spread torokpa yabagi ahanba khudamni haina herikon gi publicity and the propaganda secretary yumlaibam yaiphabana thadorokpa serol amana phongdorogi serol asida total shutdown amadi curfew thamduna khwairamban kaithen amadi manipur gi maruiba kaithel sing thingli school college public gathering na singba thingduna afaba khongthang kaya lokhal-ibani aduga mitop senghanaba thorang tawriba si laibak thibani lengak na lawriba khongthang si tungda chauna ningam loidaba thausil amani haina herikon na lawi haina phongdorokle aduga atopa pawamana shahi tare ki nupi macha ijat manghalambagi wathok oikhre lamlai police station gi manung chanba nongada makha laikai da class 4 tamlibi sahi tare ki nupi macha ama laikai gi makhura thokpa sahi tara taruklom suraba amana ijat manghalambagi wathok oikhre thaudo do senaba police na phara ba accused adu namai rakpam gobaras alias mupen apokpa doren kawi nupi macha adu gobaras ki yumda tuition tawbani imung manungi mi leitabagi khudong chaba lawraga ijat manghan khibani nupi macha adu na mayumda kaptuna selaklaga mapada tambadagi khangnar khibani nupi macha adu Jennings ta medical checkup chathakre police na pamdaba thogdok thoktanaba mafamduda ngak senkhre hairi aduga topa pawmana India da tamthiraba laina laichat sigi case lakh tara ni thoigali sing kunthani panga chatru kunthamnga yore prithvi gi oina 1.51 crore yore 6.23 lakh sikre India da haukiba pung kunmeri da mioi lising amaga chama maudrama pan sikhibaga loina na tamthiraba laina laichat sigi positive oibasu lising ni phumanga yauduna nongma khaktada khwaitiki chauna positive case report tawkhre Hojik phawbada leibak asi goina nongma khaktada mioi lising ni phutaret ka chatret kun laichat asigi positive oibadagi leibak asi goina positive case lakh tarani thoiga lising kunthani pan ga chanipan kuntha manga yore sikhiba masingna lising kun mapan ga chanipan humphuma thoi yore haukiba leibak popu numit khaktada leibak asida mioi chatruk siduna yumsa kaisa numita sikhiba masing lising amaga chama kun mapan da haigatki leibak asigi manungda Maharashtra na atai state kaya tagi khwaitigi wangduna laichat asigi case 3.37 lakh yaure Tamil Nadu na ani subada leiri Indian Council of Medical Research na phongdokhibada hojik phawbada mioi 1.50 crore sample test tawkhre hairi Prithvi oina laichat asigi case khawang wangkhatuna 1.50 crore yaure sikhiba masingna 6.23 lakh ni US na hojik phawbada laichat asigi case lakh nifu yaure sikhibana 1.43 lakh ni hairi Brazil na ani subada leiri haina so agency gi pauna hairi aduga top pawmana Assam da isauna mioi maudrama thoi sasan chamaga kulumdoi sire mioi lakh kunteret awaba mayoknare Assam da isauna hojik phawbada mioi maudrama thoi sasan chamaga kulumdoi sire Kaziranga National Park ta chada maudra ising thumjin khibadagi sasan chamaga kulumdoi siraga atai kharana kanmang amhore hairi ngasisu Bongai Gaon amadi Kokrajhar jila da mioi ani ising na chen thakre hairi Kaziranga National Park ta sikhiba wild animal chamaga kulumdoi adugi manungda rhino tarani thoi deer kulumdoi yawi masida natana wild buffalo mari su yawi haina agency gi pauna hairi Hojik phawbada khungang lising ani ga chamapan nipunipan ising na thumjin khre mahi marong hectare 1.46 mang tagle NDRF amadi SDRF ki team na hojik phawbada mioi lising maudrani pan ga chahum tara teret isiaudagi kanbangam khre hairi Prime Minister Narendra Modi na Assam da isiauna awaban ang liba sigi yengduna piba yaba mateng punumak pigani haina Assam gi Chief Minister da khangan khre amarom da isiaw asina hojik phawbada mioi tare thiba khangdana leiri hairi Arogada Paubilai News Day da video bi yengiri bu khuding mapu thagachari